Housi Akampat Relief Camp the Labor IDP Singna India gi 15 August na lakpada amuba masugi piral paiduna yaning daba utpagaloina makhoibu masa masa gyumda halan biyo haina pen da gi khulaw kya lauduna ready sakhibi saktamama Support. Mapalangi pamu aina tais strike hotis kungatre siri taraga mapana aso apan nang leheba Yemen forces ki wapmama Yemen government na fongdukli maduri National Resistance Forcing na strike chathabada Albaq Western Zaikilda yamdabara hoti kungatre Militant hatkhre duga taraga mapana aso apan nangli yamlaba military vehicle kayama thugai khriari numit humni maksida Yemen Southwestern Tais Province ta Albaq Front strike thabada hairiba yamdrabada hokti militant kungatre hatkibani adugo taraga mapun muna aso open han khibani hairi hairibo phamasi Government Alliance National Resistance Force fongdokhibani MLA Paulilan Haukip ki asengba voter records EO office na August kun fawbana miyamda khangan gadabani sansoi Saikot Kendra ki MLA Paulilan Haukip ki asengba voter records EO office na August kun fawbagi manungda miyam mayeksin khangandrabadi Manipur High Court ta PIL file toragan haina kombi AC general election thengnaba thaurang toriba social activist sanjoi ahan themna fongdokri mana makhata na haikibada BJP ki MLA Paulilan Haukip asi kadai digi lakpano haina miyamda singnaba leiringai ki sera asida inglisingani ga kungani thoi khaktada Saikot Kendra gi polling station number 69 gi voter serial number 512 da yaw thengnai Inglisingani ga manga gi voter list yawdaba misa asi matau kramna SIR gi draft electoral roll yorakhibano haibasi uhang lakli SIR gi draft electoral roll da MLA Paulilan Haukipasi Saikot AC gi polling station number 74 gi house number 6 voter serial number 514 da matau Kamdaoba karamna yawribano MLA Paulilan Haukip ki asengba voter record asi Inglisingani ga kungani thoi ki mamangna mama sma ki mapa mapusing state asi ki karamba kendra da voter sanmano Paulilan masagi sahi nifu ka manga nifu taru fawo voter list ma amasma ki imung manung yawdabno matau kram Inglisingani ga kungani thoi khaktada Saikot AC gi voter list salibano maramadun August kun gi manung da CEO office na miyam na mayeksin khandrabadi High Court ta PIL file torgani amasung Google da phangpo record matung ine Saikot ACSC Inglisingani ga taraga ni thoi da voter masing lising ni fuga manga ga satri ga kuntra kam phono kheduga Inglisingani ga kunga manga ki SIR da na voter masing lising kunga samapan ga kunga manga henkatuna puna voter masing lising fuga taru ka satru ka fuga mari ori basina hena samam na pokale hari Working Committee Urkhul Headquarter de gi thadorakpa press communique amada Kuki singna Lanka Naga villager ani hatkhiba ani na asu apan khibagi matangda wafam kya ma phungdorakli hairiba press communique ista phungdorakli wafam kharana Working Committee Tangkhul Nagalong TNL na akan mamongda mara leijadraba Naga villager Lanka haibadi Kangpokpi district ki manung sana leibada khulai matik sana pairab Kuki Kedar singna Kuki National Front KNF amasung Kuki Revolutionary Army KRA na back tawba khulai paiba Kuki Militant singna
mara lejadraba naga misam farmer ani hatkhiba aduga ani mana asu apan ngarang August ki tang tara mari English ngani ga kun ga torok thokiba thawdo adubo akan mamongda condemn tawri hairiba mara lejadraba laikhidraba naga farmer dugi mamingna weleng bau sawang se kunthraga manga amasum kawidi nang abon mai se yangkhai ga marini aduga soklaba miyoi sing sina laliang jinang abon mai se yangkhai amasum namthilung bau pren mai sai nifu ga manga ni haiba khangmangam le KNF ki leader oiriba jangboy kipgena KRA ga khusamnaduna yamlaba kedar yangkhai muki mathakta laklaga hairiba ambush asi Lanka village ta sarona pung ayuki pung ter makhai muk taba matamda irai numita satharakibani hari masigi attack asigi mamakta da hairiba kailenjang da thokiba thawdo amada kuki masana makhogi yumsing adu mai thajakibani hairiba mai thadokhiba thawdo asina mara lejadraba nagagi misam singda hokiba August ki tang tara English ngani ga kun ga tor thokiba thawdo do naga singda blame tawribani laibak thiba thawdo asi KNF amasung KRA gi apunba khutpu amana suspension of operation su satnariba government ga thokliba thawdo asi naga singi mayokta chief minister yumnam khemsana numit taraga mangani gi manungda armed volunteers singoina hariba khulai sing asi surrender tawgadabani haikiba thakiba ga matam ga moina ni masigi matungda naga civil volunteers singna hariba sing asi ngakna sanaba athingba kya thamkiba ga loinana masigi marak asida koki khulai matik sana paraba miyoi singna ona tainaba mawong advantage loduna hariba naga singi mathakta satharakibani hari thawdok sing ambush abduction extortion loot arson amasung mihat mipun kya sathabada yauriba mara lairaba khulai paiba Kuki Militant sing sigi matakta state government akan be action lokholo haiba wafam yauna phungdorakli masidana tana uhang kya amas hanglakli karigi damakta Kuki singna free hand da Manipur gi singna Kuki singna khulai faiduna quizzes pa yahalibano haiba wahang amasu hangrakli laikhidraba amasum asu apanang horiba imafangda walking committee TNL na thamoi sung nungaitaba amasum saruk yaba phungdokpaga loinana hairiba thawdo asida sienariba mara lairaba su satnariba Kuki Militant sing asigi mathakta state amasum central government na khudakta action lokhol haiba wafam yauna phungdorakli khangabo kendra gi mafam khudingda agriculture da permanent solution ama thamgani Dr. Romen Kumar youth aikoi mikap thoklasi haiba wakhalonda ngarang sangai yumpham naha singweba youth political conference ama ngarang Thawbal district ki manungsana laiba sangai yumpham community hall pangthokrai thauramadu team Dr. Romen Kumar na sinkibani conference adu punna sangai yumpham khakioiba naha lising ama henba na saruk gyaki hari ngarangi conference adu kendra sigi youth kyana amatu oina warep kya slokhi warep sing adu gi manungda khangabo kendra gi oina lakadoriba English ngani gi kunga taret ki general election asida Dr. Khundrapam Romen Kumar wa sangai yumpham gi oiba ngarangi youth ki mifam na amatu oina support tawba haina lepnaki khangabo kendra sida rajniti goiba anoba mayol mapur anobigi dama khonariba Dr. Khundrapam Romen Kumar Singabu mai paknabigi ngarangi miphamasigi youth singna unity oina honaba hainasu yana khiyena pawusna makhatana su phungdorakli